All Changamdabi Club Co-Ordinating Committee ACCCOC amadi Tanzeemul Ulama Changamdabi punna famkhiba meefam amada Changamdabi faoduna chatliba Yairipok to Kheithelmanbi Road ki sokchillaba lambigi matangda kupna Khanna-neinakhre Yairipok Azad golai to Kheithelmanbi Road ki kilometer 16 sangba lambi asigi fibam asi nongma aduki matik fibam sokchillakpana maram oiraga lambigi nagyeta lairiba praja singda health hazard oirakpa amadi lambi asida chatliba satra sing amadi praja da nong churagana laikhomna nungsa saragana ufulna maram oiraga school yoba ngamdana school gi uniform da amotpa uful-waifulna maram oiduna school da changba ngamdana halakpa kaya laire amadi praja singna office amadi thabak chatliba sing uful-waifulna chatpa ngamnadre loinana lambigi pothole mayam asina maram oiraga anaba praja kaya hospital yoba ngamdana siba kaya yaure tasengna lambi asi hainingai laitana fatre loinana Changamdabi Makhagi Yambem ga tainariba culvert asigi ayamba saruk kaibana maram oiraga gari chatpa yadabagi fibam da laire amadi heavy loaded oiba vehicle singdi lambi da puthaduna awaba kaya mayoknare hiramasiga mari lainaba concern department na athuba matamda midyeng changbirakuna sembinaba media gi thongda appeal tarakli karigumba concern department na lakliba august ki tang ahum inglisingani ga kunga mari thangza numit fawbada midyeng changbiraktaba taragadi thangnaba numit august ki tang mari inglisingani ga kunga mari numit tagi hauduna lamdam asomgi CSO club maira paibi singa khutsamnaduna Akanba Khongjng kaya changsil lagani